ngasi ki taja khabar khara 5th September Teachers Day Numit asida Bharat ki Rashtrapati Draupadi Murmu na Delhi dagi entire country asida laiba apunba oja sing the Teachers Day gi harau pojal pibag loina oja yangkhaida Rashtriya Shikkak Award Samman 2023 kusin aduna ikai khumna bagi thabak chathari amarom the opposition organization ama oiriba INDIA team ama chatuna Congress ki Houjik India Aध्यक्ष President Mallikarjun gi yumda meeting pangthokadori INDIA kanglup ase Manipur gi conflict ta su yengsin bagi damak lakhi makoi ase Houjik Indian Opposition Party Congress ki ni makoi ga apun belup ni Hana Congress ka punba opposition party bu UPA kaurami haibdi United Progressive Alliance Houjik na INDIA India thon ki bani makoi ase gi matang meeting mafam kaya da pangthokli lakli ba 2024 gi election ki damak handak rajya tarukta Vidhan Sabha seat taret ki damak election oikani madugi manungda Kerala Jharkhand West Bengal Uttar Pradesh amadi Uttarakhand seat amam gini aduga Tripura dana seat ani gini Handa muglak Chandrayaan 3 gi matang da asum na hai Chandrayaan 3 gi Vikram lander tha gi leimai da ani su boina landing ta hon khre ISRO na hai lander adubu 40 cm mathak ta thangat laga amuk hanna 30 dagi 40 cm lap na amuk hek landing ta hon khre masigi thabak asibu hope experiment kawe chonghan ba chong halaga chatham ba aduga Vikram lander ase sleeping mode ta tham khre Masigi thabak asibu hope experiment kawe chonghan ba chong halaga chathan ba adudagi Vikram lander ase sleeping mode ta thamkre asum na hai 22nd September da amukka active to hongani ngasai gi Chandrayaan na hope experiment tawkhiba aduna madugi tungda thagi leibak purakpa amadi mi chatpa thada sine chingbada mateng pangani hairi Side of the Tamil Nadu CM ki machanupa Uday Nidhi Stalin na Sanatan Dharma means Hindu Dharma ki maram da opama thamkre maduna Hindu Dharma satli basing ki sentiment ohele mana hai ki Sanatan hai ba se dengue malaria amadi corona ka mana bani masi muthat pa amasange magi wapam sida Ayodhya ki Sant Paramhans Acharjana yamna nungai tar phongdokki Navara Times na iri Sant asin hai ki Uday Nidhi Stalin ki makok purak labati 10 crore pi gani Amoram da Uday Nidhi na haiki aina haiki wahi da ai chendri aina haiki wahi khudik lande haibase ai khangjai aina samaj ki sathiri bu phibam kaya bu kup na mutna yenglaga uraga khanglaga sanatan dharma ki matang da haiki bani Amoram da Imalabak Manipur do weriba irang asigi matang da akup marol masigi real region khangdana aran ba article ama irak laga haidurak pagi damag Editors Guild of India ki mathakta CM Biren Singhana yaning da phongdokre charang dana leiriba mai chak tuna leiringai amuk charang nahan ba sigumba aran ba report pirak pa sigi action lokhat kani haina sumhak na lauki amasung FIR bu thangat li hairi Manipur gi mafam kharada kap na bagi thaudok hajik su chat thai report amana hai karang nomidang su kambi khok ko mafam da kuki khulai pai ba singna nongmei kaplaki adagi khungak pamite singa khut thoknaki asok apan gi pau di thoina leiti International Paudaming Amaga Russia ki President Putin na ki Ukraine ga grain deal renew tauraroi amuk hanna yes kariguma west countries singna Russia ki demand sing yarbati tawgani deal ase hana sign tawkhibani side amata Ukraine hai makhoi na Russia gi against chathaba counter offensive mai pakli adu Putin haidorakre never makhoi gi counter offensive failure ni Russia bulaksin bangamde amrom the North Korea ki leader Kim Jong Un Russia ki President Putin ga unabagi damak expectation ama lai hairi manungda yang na udara ba sini Russia am the North Korea manungda amatani country ani maksu west countries singa manung amadi mapanda munai thinai Bharat ki G20 summit oigadawri mauda G20 ki president prime minister sing lakadabani China su G20 country sing manung da amani but China ki President Xi Jinping India ta lakloroi adubu China ki premier haibadi Prime Minister Li Qiang oina lakani hairakre China America relation thoina fanade America ki President Joe Biden na G20 ki handa ke summit asid laklaga Jinping ga unage khalambani but asa kai kre haina media na phongdokle matang asida news mate khara se loisinjare thank you